स्ट्रेट ऑफ हॉर्मुज द खुबाम कन्न पाइसिलक्पा अदुगा ईरान पृथ्वी की एनर्जी की चरम असि मेखाइब ngambagi शक्ति असि leipak khudingmakna khangnarakpadagi hawjik China Japan amadi Pakistan Iran dagi permission lauduna Hormuz fauduna chatpagi long term oiba lambi ama yathokre masi ubada USA da thajaba loikre haina phongna lauthokladuna Europe ki leipak kayana Iran ge ayarjisin Hormuz gi asengba king ni haina phongna haina ba horakle hairi IRIB haibadi Iran gi state media gi warol matung ina Iran da Europe ki leipak singi list thajilakpa horakle aduga Hormuz fauduna chatpa yahanabagidmakta application kaya thaduna hajrakpa horakle hairi miyamna ningsing biramgani madudi masigi European leipak sing asina Iran war asi hudringi mamangda IRGC bu terrorist organization ni haina lauthokpa leikhibani US President China dagi halaglaga China na USA gi Boeing airplane chani hena leigani haina hayori haina machin thiba lauthokloba ama China na sengdorakle asigumbo pham amata China na commitment pi khibal leite Donald Trump na machin thiduna pangangang bani haikre Russian Lanmi battalion kaya missile defense system S-400 electronic warfare amadi तेईं कया अमा लेबानन की बेका भेली दा थमजिलकले रशिया ने खोंगथांग असी ऑपरेशनल इंटेंट अमनी हाइरी मसिना इजराइल अमदी अमेरिका बु यामन सौहनबा पोखन गदौरी हाइरी मिडल ईस्ट रशिया न शक्ति खिंजिलकपा असी रशिया की अचोबो स्टेप अमनी हाइनरी चाइनीज प्रेसिडेंट शी जिनपिंग उनरुरबा मतुंगदा डोनाल्ड ट्रम्प ना डॉलर बिलियन तरा मरीगी ओइगदबा खुलाई कया ताइवान दा यूएसए ना पीगनी हाइना तौनखिबा डील अदु कैंसिल तौबा याय हाइबगी इंगित पीखरे डोनाल्ड ट्रम्प ता जर्नलिस्ट सिंगना हंगबो हंग अमदा यूएसए ना माइल लिसिंग मापन ग चांगा लाखना लाखलगा ताइवान बु ngakthoknanaba lan ama चाइना ग सोकनबो ओइथोकते हाइखरे मरमदुना यूएस ताइवान आर्म सेल्स डील अदु नुंगसित पाहेंदुना थमखरे China bu sauhanba USA na pamde aduga Taiwan gi independent fangnanaba hotnaganu hainasu Taiwan da Donald Trump na warning pikre Taiwan na USA bu matam sang na ngakthok pibagidamakta thagat wahai phongdokre aduga USA da yamna shauna haikre madudi Taiwan masa mathandagi shakti na Taiwan bu maning tamhangani hairi US Navy Chief na yamna thamoi sokna US Navy da fan watpagi khudong thiba ama lakle hairi Irana USA gi military gi shakti hapachafu adu maning hutok lubagum USA military shakti ase lairi khalaga loine yuthakre karigumba Congress na funding matik chana pidaba taragadi USA gi Navy Chief sing pumnamak break kauragani haina US Navy Chief asina Congress da phongdokli USA na Iran war da hi thariba paisa ase Iran bu thengnabada matik chadre फंगलिबा फंडिंग असी ऑपरेशन इपिक फ्यूरी की एम अदु फंगबक ngमनबा पैसाना तेहारी लेबानन अमदी इजराइल की मरकता तौनरिबा सीजफायर असी नुमित निफुग मंगानी अमुक हन सांगदोखरे चरक असिदा हिजबुल्ला फाइटर सिंगना इजराइल की जेनोसाइडल फोर्स की मेंबर अमा मथवाई लौखरे सीखरब टेररिस्ट अदु IDF की गोलानी हाइट की स्टाफ सर्जन ओइबा नेगेब दगन कौबा मियोय अमनी की ममिंग असी इजरायली आर्मी ना फोंगदोरखिबनी अदुगा हिजबुल्ला की अनोब मखल की इजरायली जेनोसाइडर सिंगबो असाब इसिंग चिटहन बंगंबा खुलाई FPV ड्रोन सिंगना नुंगटी की IDF के मेंबर सिंग लाइन तखाय बंगमलकपा असिदा इजरायली वार क्रिमिनल नेतन्याहू तौफम खंगदबदगी गजादा अमुक जेनोसाइड चथब हौखरे हाइरी गजादा सिविलियन सिंगी कार अमदा इजरायल ना ड्रोन अटैक तौदुना मिचम अनि हाटखरे हाइरी US na fajiluba Iran macha kun amadi Pakistan macha taraga mathoi ngasi US Navy na thadorakre Pakistan ki foreign minister Ishaq Darna thokiba charol amada Singapore amadi Thailand ki mating dagi mioi kunthra mathoi adu US custody dagi thador halakpa ngamlakhibani haina phongdokre Washington na Hormuz blockade tawbada IRGC da tainaba ngamdabadagi US Navy na pirates ki matau tamduna Iran ki jahaz ama fakhibada yaukhiba mioi kunthra mathoi adu थादोरकपद मियोय खरना ईरान की माय पाकपनी हाइना फोंगदोकले यूएस की सेनेटा यूएस आर्मी की चीफ एडमिरल ब्रैड कूपर ना हाइखरे यूएस एना अतमना ईरान की मिनाप्त्र अंगांग चामग हुमद्रागनिपान हेन हाटखिबा अदु खंगना हाटपनी हाइबसी अरान वफम नि हाइरी अदुगा यूएस आर्मी ना सथरिबा इन्वेस्टिगेशन असिदा अंगांग नुबी हाटपगी केस सिंगदी थीजिनबलोय सिंद्री हाइरी
Donald Trump na Iran war gi Operation Epic Fury haina koba Iran da attack tausinbagi lan asi amuk hana Operation Epic Fury 2.0 haina tholaduna hauragani hairi Donald Trump na wafam asi mahaki Truth Social da lauthorapani handakti yamna sathina nakal animakta sokhan gadori haina war export sing na hainari mi usitaba USA gi warmonger sing asisu American citizen singi protest kaya mayok naragani hairi Psycho President Donald Trump na haibada mahak na American singi sel thum mangba tum takpagi damak karisu wabalete adubu Iran na nuclear bomb sahanbadi ubangam loi haikre matang asda mayamda khanghan janingba amana Donald Trump ti lan asigi manungda stock market gi dollar million kaya tan silhorabani lan asi horakpadagi haujuk phawbada mahak na trade tawduna US ki share leiba yonba kaya tawrumle hairi leiba yonba gi record fagatuna CNN na thigat pada mak na yamdrabada trading chatre tagi hena tawrumle hairi mahak ki wangang da market ki direction asi leire khangmanina Donald Trump na war asi masa gi paisa tan sinaba tawbo oiramle haina CNN news na proof utkrabani handakti USA na Iran da attack tawbada Jordan da gi tawnaba sem saba ure hairi channel kaya da report tawnrakpagi matung ina USA gi military movement heavy airlifter aircraft refueling tanker plane sing haibadi C-17 plane na chingba USA gi plane sing Jordan gi airport ta ubu fangle hairi Iran gi TV na broadcast tawbada ordinary Iranian citizen singbu AK-47 kappa tambibagi training pibagi video thadorakre Iranian nupi amana UAE gi flag ta aim tawduna AK-47 kapagi training lawbagi video asi internet ta ubada masigi nungi oiba artha karino haibasi miyamna khangnare madudi UAE asi Iran gi new enemy number 1 oigadori haibasini aduga news asida TV station adugi presenter na UAE da message ama pinaba utpasu male hairi missile sing adudi short range da Nasir missile sing long range da Abu Mahdi amadi hypersonic Khalid force ballistic missile sing ni hairi missile sing asi radar na detect tawba ngamdaba electronic jamming system na jamming tawba ngamdaba aduga leng duna chatiba warship sing da thomdat na ba sabani hairi masina gulf ki area amadi gulf tagi kilometer kaya lap mafamda target tawba ngamlagani hairi Israel gi bait smash maya da haukiba ahing da yamna chawna military site ama pokhairak padagi Israeli sing ki nabana lainung gi jail da chensin nakhre hairi nuclear bomb pokhairak pa manan chawba explosion adu Hezbollah gi drone na yei badagi pokhai kibu oiramgani haina news channel kharada phongnari aduga Israeli government na explosion adugi amang ata kaya maya nakna video photo nambada athing bathamkre Hezbollah na attack adu makhoina chathabani haina claim tawrakre haukiba pung kunmari da Hezbollah na Israeli terrorist singi location taragama panda yei bungam ki hairi Israeli genocider military na su confirm tawraduna makhoi gi military site singda amadi border area da leiba khul singda masing yamlaba rockets amadi drones kaya kapsilakpa ngakthok na bahot na ki hairi amaromda Israeli official singnadi Bethsmes area da khanghodana yamna chawna pokhai ki badu military na hanada gi plan tawraga missile blast tawna ba changeng tawbani haina machin thikre asi gumma missile test tawba asi hanada gi public ta lauthokhiba leitaba aduga missile test tawribani haibada mafam chadaba godown amadagi pokhairak pani haibasi mit na uhobasing na hainari aduga leak oirakpa paw kharadadi Israel gi Aero 3 gi missile maru thampham godown ni explosion thokliba mafam aduga Aero 3 gi interceptor missile apum batum na kai khre haina so paw kharada phongnare Iran gi foreign minister Abbas Araghchi na Iran na USA gi attack ngak thok naba sem saba loire hai khre IRGC gi commander singda USA gi naval asset singda USA na attack horak tringai da Iran na oina han attack tawsinaba ready de lehan khre hairi pawkhar asi pajaba galoina na paika news analysis na khomjin duna pajaba paw mate khara miyam da tahanjaba loi sinjare matang asida mayam da gi bidai laujari